ꯑꯍꯥꯟꯕꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯉꯁꯤ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯥꯕꯤꯁꯤ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄ ꯊꯧꯔꯝꯗ MLA ꯑꯅꯤ ꯌꯥꯎꯈꯤꯕꯗꯨ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯣꯀꯣꯃꯤ꯫ ꯉꯔꯥꯡ ꯃꯤ 210 ꯈꯛ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯈꯤ, ꯊꯥꯡꯒꯄꯥꯠ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯕ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯕꯒꯤ ꯃꯥꯌꯣꯛꯇ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯧꯕꯤꯁꯤ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄ ꯊꯧꯔꯝꯗ MLA ꯑꯅꯤ ꯌꯥꯎꯈꯤꯕꯗꯨ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯍꯪꯂꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩ ꯀꯨꯝꯃꯩ ꯑꯁꯤ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇ ꯁꯔꯨꯛ ꯌꯥꯈꯤꯕ MLA ꯑꯅꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯅꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ IPR ꯁꯕ ꯀꯃꯤꯇꯤ ꯀꯣꯟꯚꯦꯅꯔ ꯂꯥꯏꯈꯨꯔꯥꯝ ꯖꯌꯟꯇꯟ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 21ꯗ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯕ ꯑꯃꯗꯤ ꯄꯥꯝꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯀꯨꯝꯁꯤꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯑꯁꯤ ꯃꯇꯥꯡ ꯆꯥꯗꯦ ꯑꯃꯗꯤ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯈꯤ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯅꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯃꯔꯛꯇ ꯅꯝꯐꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯕ ꯊꯧꯔꯝ ꯑꯗꯨ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯔꯖꯤꯠ ꯑꯃꯗꯤ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔ ꯑꯅꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯆꯤꯡꯅꯕ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯧꯒꯗꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯍꯥꯏꯔꯤꯕꯅꯤꯅ ꯊꯣꯡꯖꯨ ꯑꯃꯗꯤ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯏꯁꯥꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯒꯨꯝ ꯇꯧꯔꯤꯕꯁꯤ ꯀꯝꯗꯧꯅ ꯎꯕꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯀꯦꯟꯗ꯭ꯔ ꯑꯅꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯋꯥꯔꯦꯞ ꯂꯧꯕꯤꯗꯨꯅ MLA ꯑꯅꯤ ꯑꯁꯤꯗ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯆꯤꯡꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯛꯂꯕꯗꯤ ꯃꯁꯤꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯗꯤ ꯏꯂꯦꯛꯇꯦꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯀꯤ ꯋꯥꯍꯟꯊꯣꯛ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞ ꯐꯤꯔꯦꯞꯄꯨ ꯎꯁꯤꯠꯇꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯈꯪꯃꯤꯟꯅꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯏꯁꯥꯒꯤ ꯍꯛ ꯌꯣꯟꯊꯣꯛꯆꯔꯒ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯂꯧꯔꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯟꯊꯔꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯁꯝꯅꯗꯕ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯐꯤꯕꯝ ꯇꯥꯔꯛꯅꯕꯒꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ MLA ꯑꯅꯤ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯅ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯕ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯁꯤꯜꯂꯨꯕ ꯑꯁꯤꯅ ꯎꯠꯊꯣꯛꯂꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯃꯛꯇꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩ ꯋꯥꯈꯜ ꯇꯥꯃꯤꯟꯅꯍꯧꯗ꯭ꯔꯕꯗꯤ ꯂꯦꯝꯍꯧꯔꯤꯕ MLAꯁꯤꯡ ꯑꯃꯁꯨꯡ ꯇꯨꯡꯗ ꯂꯥꯛꯀꯗꯕ MLAꯁꯤꯡꯅꯁꯨ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯎꯁꯤꯠꯇꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯆꯠꯅꯕꯤ ꯑꯃꯒꯨꯝ ꯑꯁꯨꯝ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯤꯡꯗ ꯗꯤꯛꯇꯦꯇꯔ ꯑꯣꯇꯣꯀ꯭ꯔꯦꯇꯤꯛ ꯂꯤꯗꯔ ꯉꯥꯛꯇ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯐꯥꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯅꯤꯡꯗ VIPꯁꯤꯡ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯏꯟꯅꯗꯨꯅ ꯁꯔꯨꯛ ꯌꯥꯔꯨꯕ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯃꯁꯛ ꯈꯪꯅꯔꯕ ꯑꯦꯛꯇꯤꯕꯤꯁ ꯔꯣꯍꯟ ꯐꯤꯂꯝ ꯃꯁꯥꯗꯤ ꯃꯤꯌꯥꯝꯗ ꯆꯪꯖꯔꯛꯇꯨꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯈꯤꯕ ꯃꯤꯌꯥꯝꯅ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥꯗ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯝꯃꯩ ꯑꯁꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯥꯡ ꯊꯥꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕ MLA ꯑꯅꯤꯒꯤ ꯐꯤꯔꯦꯞꯇꯤ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯅ ꯃꯁꯛ ꯈꯪꯂꯕ MLA ꯑꯅꯤ ꯃꯊꯪ ꯁꯤꯠꯅ TH ꯕꯤꯁ꯭ꯋꯔꯖꯤꯠ ꯑꯃꯗꯤ TH ꯕꯁꯟꯇꯀꯨꯃꯥꯔ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯃꯗꯤ IDPꯁꯤꯡꯒꯤ ꯁꯦꯟꯇꯤꯃꯦꯟꯕꯨ ꯊꯧꯑꯣꯏꯗꯕ ꯃꯥꯟꯕ ꯊꯧꯑꯣꯡꯗ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯍꯧꯗꯣꯛꯄꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯕ ꯃꯔꯝꯁꯤꯡ ꯂꯩꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯍꯟꯕꯤꯌꯨ꯫ ꯃꯔꯤ ꯂꯩꯅꯕ ꯀꯦꯟꯗ꯭ꯔꯒꯤ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯅꯁꯨ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃꯗꯤ IDPꯁꯤꯡꯒꯤ ꯄꯦꯟꯗꯕ ꯃꯔꯛꯇ ꯏꯁꯥꯒꯤ ꯚꯣꯠ ꯊꯥꯗꯗꯨꯅ ꯃꯤꯍꯨꯠ ꯑꯣꯏꯍꯟꯕꯤꯈꯤꯕ MLA ꯑꯅꯤ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯀꯝꯗꯧꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯩꯅꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯒ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯋꯥꯔꯦꯞ ꯂꯧꯅꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯀꯣꯀꯣꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯀꯣꯀꯣꯃꯤꯅ ꯉꯁꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯑꯋꯥꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯕ IDPꯁꯤꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ
ꯀꯝꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯏꯁꯥ ꯏꯁꯥꯅ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯦꯞꯅꯔꯁꯤ ꯍꯥꯏꯅꯁꯨ ꯀꯣꯀꯣꯃꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯉꯔꯥꯡ ꯃꯤ 220 ꯈꯛ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯈꯤ, ꯊꯥꯡꯒꯄꯥꯠꯇ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025ꯀꯤ ꯉꯁꯤ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯁꯨꯞꯅꯇꯒꯤ ꯃꯤ 220 ꯔꯣꯝꯇꯃꯛ ꯌꯦꯡꯕ ꯂꯥꯛꯇꯨꯅ ꯁꯦꯜ ꯆꯪꯅ ꯁꯤꯜꯂꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯃꯥꯡꯗꯗꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯑꯦꯝꯕꯦꯁꯦꯗꯔꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯦꯜ ꯇ꯭ꯔꯨꯞ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯃꯤ ꯃꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯂꯤ꯫ ꯉꯁꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯆꯟꯕ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯃꯁꯤꯡꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯈꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇ ꯃꯤ 300 ꯂꯣꯝ ꯌꯦꯡꯕ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯛꯄ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 4ꯅꯤ ꯐꯥꯎꯕ ꯃꯤ ꯌꯦꯡꯕ ꯂꯥꯛꯅꯈꯤꯗꯦ꯫ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯐꯦꯁꯇꯤꯚꯦಲ್ ꯑꯁꯤꯒꯤ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯨꯞꯅꯒꯤ ꯃꯤ 220 ꯈꯛ ꯌꯦꯡꯕ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯗꯅ ꯌꯦꯡꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯑꯁꯤ ꯋꯥꯡꯈꯩ ꯊꯥꯡꯒꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯣꯏꯅꯅ ꯀꯨꯝꯍꯩ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯡꯈꯩ ꯊꯥꯡꯒꯄꯥꯠꯇ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯋꯥꯡꯈꯩ ꯊꯥꯡꯒꯄꯥꯠ ꯃꯄꯥꯟꯗ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯨꯝꯍꯩ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯡꯈꯩ ꯊꯥꯡꯒꯄꯥꯠꯇ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯋꯥꯡꯈꯩ ꯊꯥꯡꯒꯄꯥꯠ ꯃꯄꯥꯟꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯅꯨꯄꯤꯁꯤꯡ ꯊꯣꯔꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯆꯥꯗꯅ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤꯡꯗꯦ, ꯋꯥꯡꯈꯩ ꯊꯥꯡꯒꯄꯥꯠꯇ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯆꯤꯡꯕꯤ ꯁꯅꯥꯁꯝ ꯁꯣꯔꯣꯖꯤꯅꯤꯅ ꯍꯥꯏ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯆꯍꯤ 2.5 ꯍꯦꯜꯂꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯍꯧꯖꯤꯛꯁꯨ ꯁꯩꯗꯥꯡꯂꯒ ꯂꯩꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯤꯌꯥꯝ ꯃꯅꯤꯡ ꯇꯝꯅ ꯆꯠꯄ ꯌꯥꯗ꯭ꯔꯤ, ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯂꯧꯐꯝꯁꯤꯡ ꯂꯧ ꯎꯕ ꯉꯝꯗ꯭ꯔꯤ, ꯂꯩꯕꯥꯛꯀꯤ ꯐꯤꯕꯝꯅ ꯑꯁꯨꯛ ꯋꯥꯔꯒ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯃꯤꯌꯥꯝꯁꯤꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯃꯥꯌꯣꯛ ꯌꯥꯗ꯭ꯔꯒ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯇꯥꯎꯔꯒ ꯂꯩꯕꯒꯨꯝ ꯈꯜꯂꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯄꯥꯡꯊꯣꯛꯄ ꯌꯥꯅꯤꯡꯗꯦ꯫ PR ꯒꯚꯔꯟꯃꯦꯟꯠ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯅ ꯎꯠꯅꯅꯕ ꯑꯇꯝꯅꯅ ꯇꯧꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯒꯚꯔꯟꯃꯦꯟꯠꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯁꯧꯒꯠꯇꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯑꯊꯤꯡꯕ ꯂꯩꯇꯦ, ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯇꯝ ꯆꯥꯗꯅ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯄꯥꯡꯊꯣꯛꯄꯗꯤ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯁꯧꯒꯠꯇꯦ꯫ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯋꯥꯡꯈꯩ ꯊꯥꯡꯒꯄꯥꯠꯇ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯁꯨ ꯍꯟꯗꯛꯀꯤ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯅꯝꯐꯨꯗ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯁꯨ ꯊꯥꯡꯒꯄꯥꯠ ꯃꯄꯥꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯅꯕ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯂꯩꯉꯥꯛꯅ ꯀꯨꯝꯍꯩ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯋꯥꯡꯈꯩ ꯊꯥꯡꯒꯄꯥꯠꯇ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯤꯕ ꯑꯁꯤ ꯇꯣꯛꯀꯗꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯅꯝꯐꯨꯗ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ, ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯔꯝꯕꯁꯤꯡ ꯊꯣꯔꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯤ꯫